Lakhipuronline puthok-saba February ki tang kunmari ningthaukaaba numit ki Khomjinba Pao tabirasi. Ahanbada maruiba Pao. Bubon Singda hayengdagi haugadoba Bubon Melaga mari lainana Kasar District Administration na chaksil thawrang kaya lokat pa hokre. Numit nini ki Assam khongchatta Pradhan Mantri Narendra Modi ngasi ningtilda Guwahati da thonglaragani. Manipur Levy Ground Chandrapur Kasarda Manipur Lenga ki Art and Culture ki team amana yengsinkre. Kamarbon Rising Youth Committee KRYC ki matengna khungang asida street light thankre. Manipuri Sahitya Parishad Jiribam ki chahi ki mifam galoinana miyoi ahumda mana lanthokre. International Mother Language Day kamari lenana Agartala Press Club ta khana neinakre amasung Ahum Suba Asangba Minikatan Memorial Lecture Imphal ki DIPR Auditorium da pangthokre. Haujik mapungoi Pao tabirase. Bubon Singda hayengdagi haugadoba Bubon Melaga mari lenana Kasar District Administration na chaksil thawrang kaya paikat pa hokre. Mafam kaya dagi lai khuramba lakpa miyoi singi kudong sana nabagitamak 108 ambulance kaloinana medical team amadi atei chaksil thawrang kaya lokatkre. Kasargi SP Numal Mahata amadi additional SP Shubroto Kumar Sena mafam masida thoganingdaba thodok-sing thokpa thingnanaba police amadi paramilitary force singaloinana volunteer changma henbana ngak senbagi thawrang tawgodori. जो भुवन पहाड़त प्रति बछरे महाशिवरात्रि उपलक्षे केबा लक्ष लोक एकत्रित है पूजा अर्चनार कारणे और এই বছৰো 25, 26 और 27 तारिखे भारतवर्षर विभिन्न प्रांतर प्राय 6 পৰা 7 लाख लोक ইয়াত একত্ৰিত হ'ব গতিকে তেওঁলোকৰ যিসকল ভক্তপ্ৰাণ ৰাইজ ইয়াত আহিব তেওঁলোকৰ যাতে নিৰাপত্তাজনিত দিশত যাতে কোনো আহ্বান নহয় আৰু প্ৰতি বছৰ দৰে যাতে ইয়াত কোনো ধৰণৰ তেওঁলোকৰ অসুবিধা নহয় তাৰ কাৰণে আমি তৎপৰ হৈ থাকিম আৰু আমি আশা কৰিছো যে ভক্তপ্ৰাণ ৰাইজে শান্তি শৃংখলাৰে তেওঁলোকে যাতে পূজা অৰ্চনা কৰিব পাৰে আৰু পূজা অৰ্চনা কৰাৰ পিছত তেওঁলোকে যাতে নিৰাপদে ইয়াৰ পৰা যাব পাৰে কাৰণ আপোনালোকে দেখিছে এটা দুৰ্গম পাহাৰ ইয়াতে মানে প্ৰায় 10 কিলোমিটাৰ ওপৰলৈ যাব লাগে জুজাং এই যিটো ভুৱন হিলছ গতিকে ইয়াত আমি যোৱা বছৰো ভক্তপ্ৰাণ ৰাইজৰ বহুতো ভক্তপ্ৰাণ ৰাইজ ইয়াত আহিছিলে আৰু আমি এইবাৰো ভাবিছো যে ইয়াত আগতকৈ বেছি সংখ্যক লোক ইয়াত একত্ৰিত হ'ব গতিকে আমি সেই কাৰণে তেওঁলোকক এটা ফুল প্ৰুফ সিকিউৰিটি মেজাৰ্স আমি দিবৰ কাৰণে আমি চেষ্টা কৰিছো আমি 24 ঘণ্টাই আমি ইয়াত আমাৰ লোক ইয়াত নিয়োজিত হৈ থাকিব জিলা প্ৰশাসনৰ লোক থাকিব আৰু ইয়াত ফায়াৰ সাৰ্ভিসৰ লোকো থাকিব যাতে তেওঁলোকৰ অসুবিধা নহয় গতিকে এই Pradhanmantri Narendra Modi numit nini ki Assam khongchata ngasi Guwahati da thunglaragani. Ngasi nungthil pung 5 makhaida Guwahati ki Sorosojai Stadium da pangthokadaba Jumur Binandini 2025 ki thorom da mahak saruk yagani. Jagoi sabi 9,000 henmana hairiba thorom asida saruk yagadori. Assam ki cha industry ki chahi chani mapung pharak pagamari leinana thorom asi silang mani hairi. Hayeng February ki tang 25 ki ayuki pung 10 taba matamda Khanapara Veterinary College Lampakta pangthokadaba Advantage Assam 2.0 Summit 2025 Pradhan Mantri na hudokani. Thorom asida malemgi tongan balibaki investors sing amadi industry gi lamda akhangai kaya saruk yagani. Manipur Levy Ground Chandrapur Kasarda Iningthau Gambir Singh amadi Maidingu Nursing gi mitam maikum hangdokraba matong Government of Manipur gi Art and Culture gi Director K Dinamani Singh gi team amana laktuna ngarang Chandrapur da leiba Manipur Levy Ground gi mafam yengsinkre mafam asida Manipur Government ki maigedagi mafam asi semga sagana bagi angamba mating pangduna mafam asi Puari ga tana thanaba yadraba mafam ama oinanaba athuba matamda sengwatnaba honagani haina Maharaj Gambir Singh Memorial Committee Chandrapur gi Thaububa Singh da thajaba piramkhre
Director na laklamba aduda committee ki President Kaisam Vidyapati, Vice President Kaisam Surjababu, Assistant Secretary Mohan Singh amadi Dr. H. Rasmani, Assistant Professor, Assam University Silchar su Khongsarasida saruk yakhi. Borkhola constituency ki manung chana laiba Kamarbon Khungangda numidangi matamda miyamna chothok chasinda kudong chadaba asigi yengduna Kamarbon Rising Youth Committee KRYC na sinduna sarkar ki mateng yaudana Khungang asigi Ward number 7 amadi Ward number 8 sinbathungna solar street light thanduna miyamda sinakre haire Thaurang asibu mapung phanana bahonabada maipunana honakiba KRYC ki secretary Sarangthem Birbal Sarangthem Biki Moirangthem Kiran Kumar, Moirangthem Sumit amadi Nongthombam Bachu loinana Ahaibam Surjit amadi Sanauzam Bikram na chingba sarukjakhi haire. Masigi damak khungang gi miyamna thagat wahi kaya phongdorakre adubu matam kaya gi mamangdagi khungang asina lainga ki mateng phangtana lakpada pendaba su phongdorakle. Baga Serkhan lambigi nauna sariba Rukni thongdagi taduna miyoya masire. Ansar Hussein Chahi Nipu Mahakarang Nongmaijingi Ayukta Thong asigi mathakta leptuna leiringaida thong mathaktagi nanthaduna turelda tasin ki bani haire miyoi asi Bengaluru da thabak tawbani mahaki nupi masangam tabadagi yumda laklambani haire police na thodokpham da laktuna asibak chang lakhatkre Manipuri Sahitya Parishad Jiribam na sinduna Jiribam dalaiba Jiri Ima Maira Paibi Apunbalub Jimpal gi office hall da Yangkhainitoi suba chahi gi mifam mapung phana ngarang pangthokre Thauramda Art and Culture Government of Manipur ki Director K Dinamani Singh Machak Hall Kasar gi President Saubam Jayanti Assam University ki Assistant Professor Dr. H. Rasmani amasung Manipuri Sahitya Parishad Jiribam gi President Tha Panthoina Bathang Sitna Chief Guest of Honor amasung President oina daista phamke Chief Guest na maira chukatuna haudokiba thoroma sida Manipur gi thokli beiranga sida laikidaba singi maphamda minute ama tumina leptana ikai khomra jabagutke Thauramda miyoi ahumda award su lanthokhi Thokchom Dayanidhi Ningsing Nat Sankirtan mana lising aniga kunmanga gi mana S. Babatombi Singh Kuning Thek Jiribam da pikhi Moirangthem Churamohon Ningsing Sahitya mana lising aniga kunmanga na S. Nabakumar Singh Hilghat Jiribam da pikhi aduga Sinam Tonubabu Ningsing Sahitya mana lising aniga kunmanga na L. Bijanti Devi Hozai Assam da pikhi Manipuri Sahitya Parishad Jiribam na puthok palairik Jiri Laikol su phongki Matungda Hozai gi L. Shruti Kumar na moderator oibiduna sereng sedinabagi thoroma masu pangthokliba thoroma sigi matangda Manipuri Sahitya Parishad Jiribam gi secretary Sarat Thokchom na haikibada Jiribam Manipuri Sahitya Parishad ki Yangkhainitoi suba annual conference asida manapi bagi thorom pangthokki Jiribam da leiba aiba aibi sing amadi Jiribam da leiba ichilinau singna Manipuri Sahitya Parishad pu sagat piu nungsibiu haina phongdokki District Administration Jiribam amadi District Child Protection Unit DCPU Jiribam anina sinduna Jiribam gi Hilghat Community Hall da ngarang nongmagi oiba sensitization program for government school teachers on POCSO Act 2012 amasung combating child trafficking haiba thoroma mapangthokre thoromasida Jiribam District ki MCS SDO Laisram Roshan CWC Jiribam gi chairperson Mutum Maipaksana Jiribam District ki JDO Thaudam Amurasi Chanu amasung Jiribam gi SDC branch officer Yumlembam Sanathoina mathang sinna Chief Guest of Honor amasung President oina daista phamki thoromasida Oja Singh na maru oina sarukjakhi Technical session da POCSO Act 2013 gi hiramda Furailatpam Debabrata Sharma Protection Officer DCPU Jiribam amadi Combating Child Trafficking gi hiramdana Malalism Program Officer SCPS na Resource Person wina wangangki aduda ozasin na tawag ng dapat sila itaban ko have realization sa mga mga sa mga sini aduna ay nung si apil tawag si ozasin na sung naging normal routine da kung makalmakay din na kung nanibaw ba or kung humaw ba school or manunda ang sundar academically tambi ko doon na taba aduga amarong da mo sila iba programa yan sila ato pa tabagam ko sa kakalusunan ng baroy ozasin si
program ama lojuda ama silapa ama lojuda ama silapa sina ago to sina sina I request to ni se sa sinda angang adolescents sami tara ma thoi ni poi dadi matam gi home matam nam ji kana su su jo oi ako matam dadi le shabi pa ba lai sahi tara ma di manga lu pai usi ti sahi tara ma thoi ni jo oi ko khe ba ni sa si ma oi lu ko ma sa so du mangai ado ta sahi tara ma thoi ni cross to ba ni pi sa sin se school to da I invite to for ga child trafficking issue, the human trafficking issue, say yamna, with the burning of the issue, much weba, aduga, May 2023, the gate of the Liba, and look around in our Morga, child trafficking report say, report of Prekasu Assumpting and the Romani, I will get Hazava say, the experts in Nazum Kami, Matamatam Yoga reports in the Sodom, I must say reflect of Kami, the trafficking issues. The Khomjinba Pao poverty line about Sisu Yamna Joba factor Moe, Masigi Matata, Yam Joba factor or you saying that school drop out of Saturday. Moise target get away child trafficking over. More the young liner, a little to wear traffic president. Came to know that without PV to PPini, but the Gamoida. Lagi coba vision yang mau lakukan itu trafficking itu apa? Trafficking itu menu soalnya saya lagi reason je sexual juga, sexually dalam trafficking tu apa, labor kita dalam trafficking tu apa, asyik yang na, asyik malam menu juga apa jadi bang sesu, lagi kalau Iran soal kamu mau jadi na, lagi apa yang pura sebab border asam sesu, lagi dumpau tu kemudian tahu lah kan. Pengakuan bagi kelompok itu, sebagai penyelenggaraan itu yang poros begitu. Macam-macam, aku punya, aku memang ada yang jadi apa, aku punya seksi ni kan, aku itu. Department of Education as Government of Manipur Naloba Manipur State ki Competitive Scholarship Examination 2024-25 Class 3, Class 5 amadi Class 8 ki exam Jiribam District ki oina RK Sanatombi Bidyaloy Jiribam da punna Mahiroi chani ki marfu taret na saruk yakre Ngarang pangthok ki ba Competitive Scholarship Exam aduda Class 3 da Mahiroi marfu taranithoi Class 5 da Mahiroi chamaga mari amadi Class 8 da Mahiroi marfu taramathoi na saruk yakhe Sonai Kendra ki manung chanba Lakhipur Mitei Pangal Khun ki Naharul Singha Dr. Maimam Santi Kumar ka phaminaduna chakot thorom ki matangda wari sanakre Tombo Chaudhuri na mipam apo ki ba thoramda El Nandabamuna chingba miyoi singna daista pamke thoramda Arif Hussain Chaudhuri bu president haptuna Naharul Taramathoi na saba Dr. Santi Kumar support group ama Lakhipur da semke Lakhliba lising ani ka kuntaruk ki mikhalda Dr. Santi bu Sonai Kendra ki oina Congress Party da ticket pirak nanaba haija cherol ama group asigi member singna khutek pk hairi Ngarang February ki tang kunumdoi nongmaijing numit ki nungthil pung ani taba matamda Mitei Pensioners Welfare Association Lakhipur na Lakhipur khunaugi ahal oiraba pensioner Wangkhem Lakhinarayana laikidabada awaba phongdokre awaba phongdokpagi mifam ama association ki president Kaisam Birendra na mifam apo iduna Jogai Mathura ME School Binakandi Part 1 da pangthokre laikidaba matamda masagi chahi jamaga subna ama sukre ningsing bajai Inkumja lising ani ke kunumdoi gi December gi 13 nongmaijing nimita pangthokiba nipumathoi suba National Pensioners Numita Association asina ahli bungo asibu awangba thakta ikai khumnaba utkhi haina Secretary Laisram Nanda Kumar na khanghalakli Central Excise ki Superintendent oina thabak tagi pothakraba Ngangom Rajkumar na laikidabada Lakhipur Khuman Club na awaba phongdorakli Mahak haukiba February gi tang tara da laikidabani laikidaba matamda masagi chahi 35 sukre mahaki loinabi macha sing amasung machil manau sing lahori Ngangom Rajkumar Central Excise ki Superintendent oina lisingani ga kunma thoida thabak tagi pothakhi mahangna laikidabada Khuman Club ki President Ingudam Tarun Kumar na awaba phongdorakle Saisa Club Singirbon ki founder member amasung president ki thaudang pubiramba Nambram Saradhona laikidabada club ki member singna awaba phongdokpagi mipam ama
Purisabam Jotindrogi Sangaida Ngarang Nomaijing Namita Haurongbam Birendra Namipama Poidana Pangthokre Nambram Saradhon Haukiba February Gitang Kunmatho da Laikidabani Laikidaba Matamda Masagi Chahi Yankai Sukre International Mother Language Day Kamari Lenana February Gitang Kunhumdoida Tripura Publishers Guild na Sinduna Agartala Press Club ta Naina Tharomamasung Tongan ba Purup Singi Oba Mamalon gi Sereng Pathokpagi Tharomamasu Pangthokre Thauramda Maruina Vikas Rai de Burma amasung Kabi Akbar Ahmad na Nimirasigi Maramda Wangangki Aroibada Kokborok Manipuri Chakma Kaipeng Mok Bangla na Chingbalol Kayagi Kabi Tara Mangarom na Saruk Jaduna Magi Mamalon da Sereng Pathok na Kihaina Agartala dagi Phangma Pawasin Hairi Kunmathoi egi isana isabu khangam Kunmathoi February thamoi tongtin ni Kunmathoi February nangna iron ngak patakibani Manipur State Kala Academy amadi Naharol Sahitya Premi Samiti Imphal anina kusumnaduna Imphal gi Directorate of Information and Public Relation gi auditorium da Ahum Suba Asangba Miniketan Memorial Lecture ngarang pangthokre Sunanda Thoksom Secretary Manipur State Kala Academy Imphal amadi Nauroibam Indramani President Naharol Sahitya Premi Samiti Imphal na Presidium Member oiduna pangthokkiba lecture gi thoromaduda Professor Polem Nabachandra Retired Dean of Humanities Manipur University na Manipuri Khorurol gi chana paringda honglakliba masak haiba hiramasida lecture pikhi Thaurom gi wahodok amadi taramnok pagi warol K Umananda Sharma Deputy Secretary Manipur State Kala Academy loinana Thagat Wahina Dr. Huirem Temba Secretary Naharol Sahitya Premi Samiti Imphal pikhi Thaurom asida Kabi Asangma Miniketana iramba Sahitya Academy Award fangkraba Asaibagi Nitai Pod Meitei Mayek yauna phongkhi Thaurom gi hodokpa oina Nauroibam Bidyarani na Sereng Pathokhi Khanghanjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga mobile number 939573245 da of Hongabiu Lakhipur online channel asibu yengbiriba singna pawasibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruiba pau amukhanna Bubon Singda hengdagi hawgodoba Bubon Melaga mari leinana Kasar District Administration na chaksil thorang kaya lokat pa hokre Numinini ki Assam khongchatta Pradhan Mantri Narendra Modi ngasi ningthulda Guwahati da thonglaragani Manipur Levy Ground Chandrapur Kasar da Manipur Lenga ki Art and Culture gi team amana yengsinkre Kamarbon Rising Youth Committee KRYC gi matengna khungang asida street light thankre Manipuri Sahitya Parishad Jiribam gi chahi gi mifam galoinana mioi ahumda mana lanthokre International Mother Language Day kamari lenana Agartala Press Club ta khana neinakre amasung ahum suba Asangba Minikatan Memorial Lecture Imphal gi DIPR Auditorium da pangthokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare